ꯃꯄꯥꯕꯨꯡꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯏ ꯅꯤꯡꯇꯝꯕꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯧꯊꯣꯛꯏ ꯍꯜꯂꯣ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯅꯤꯁꯤꯅꯤ ꯍꯥꯏꯔꯛꯏ ꯐꯣꯟꯗꯒꯤ ꯀꯩꯒꯨꯝꯕ ꯃꯐꯝꯗ ꯁꯦꯡꯗꯣꯛꯆꯒꯦ ꯂꯣꯏꯁꯤꯜꯂꯕꯣ ꯅꯪ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯅ ꯁꯦꯡꯗꯣꯛꯀꯦꯅ ꯍꯥꯏꯔꯤꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩꯔꯅꯨ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇꯗꯤ ꯇꯥꯈꯣꯗꯅ ꯄ꯭ꯔꯥꯅ ꯁꯈꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯁꯨ ꯀꯣꯛ ꯍꯦꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯁꯥꯎꯔꯛꯀꯗ꯭ꯔꯅ ꯍꯪꯒꯠꯆꯕꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯤꯕ ꯏꯁꯦ ꯉꯁꯤꯒꯤꯗꯣ ꯅꯣꯏ ꯏꯆꯟꯒ ꯅꯣꯏꯅꯤ ꯑꯗꯨꯝ ꯆꯠꯂꯨ ꯑꯩ ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯏ ꯀꯥꯔꯛꯀꯅꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯅꯔꯒ ꯀꯩꯅꯣ ꯅꯠꯇꯦ ꯑꯩ ꯉꯁꯤꯁꯦ ꯈꯨꯗꯛꯇ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄꯩꯅꯤ ꯁꯥꯎꯔꯅꯣꯕ ꯀꯔꯤ ꯐꯔꯛ ꯉꯁꯥꯏꯗꯤ ꯒꯥꯔꯤꯒ ꯆꯥꯝꯗꯨꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤꯔꯣꯏꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯣꯏ ꯆꯠꯂꯨꯔ ꯍꯥꯏꯁꯤꯗꯤ ꯏꯁꯦ ꯑꯁꯦꯡꯕꯅꯤ ꯉꯁꯤꯗꯣ ꯊꯕꯛ ꯑꯃ ꯂꯩꯔꯦꯕ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯤꯅꯤ ꯑꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣꯕ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯃꯄꯥꯝꯗ ꯑꯩꯈꯣꯏ ꯏꯗꯧꯗꯣ ꯀꯟꯅ ꯉꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯊꯧꯔꯣ ꯅꯣꯏꯁꯨ ꯐꯖꯅ ꯆꯠꯂꯣꯀꯣ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯒꯦ ꯑꯦ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯦ ꯏꯆꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯉꯁꯥꯏꯗꯩꯅꯤ ꯃꯥꯅ ꯀꯣꯏꯕ ꯆꯠꯇꯧꯔꯕꯅꯤꯅ ꯍꯔꯥꯎꯖꯔꯤꯁꯦ ꯉꯔꯥꯡꯗꯤ ꯌꯥꯖꯗꯕꯅꯤ ꯑꯩꯅ ꯊꯦꯝꯃꯒ ꯄꯥꯕꯨꯡꯗ ꯀꯥꯏꯍꯜꯂꯤꯅꯤ ꯃꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯥꯕꯨꯡꯅ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯖꯔꯤꯗꯨꯗ ꯆꯠꯂꯔꯣꯏꯁꯦ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯉꯥꯛꯇꯪ ꯄꯨꯕꯤꯔꯨꯔꯣ ꯀꯩꯅꯣ ꯑꯉꯥꯡꯗꯣ ꯕꯤꯠꯀ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤꯗ ꯅꯪꯅ ꯍꯦꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯆꯔꯩꯁꯨ ꯊꯣꯛꯂꯛꯏ ꯗꯗꯥ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯁꯤꯟꯕ ꯍꯧꯔꯨꯔꯥ ꯆꯔꯩꯅ ꯉꯥꯡꯂꯤꯕꯗꯨ ꯐꯣꯟꯗꯒꯤ ꯅꯤꯁꯤꯅ ꯇꯥꯔꯗꯨꯅ ꯄꯨꯕꯤꯔꯨꯔꯣ ꯆꯠꯂꯣ ꯅꯣꯡꯃ ꯄꯨꯟꯅ ꯆꯠꯂꯁꯤ ꯊꯝꯃꯦꯀꯣ ꯍꯣꯔꯦꯟ ꯐꯥꯎꯅꯔꯁꯤ ꯊꯝꯃꯨ ꯌꯥꯔꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯊꯝꯅꯔꯦ ꯆꯔꯩ ꯒꯥꯔꯤ ꯆꯥꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯕ ꯂꯣꯏꯔꯒꯨꯝꯕꯅꯤ ꯆꯥꯛ ꯂꯣꯏꯔꯦ ꯀꯩ ꯊꯣꯡꯉꯤꯅꯣ ꯍꯋꯥꯏ ꯑꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯋꯥꯏ ꯊꯣꯡꯉꯣ ꯍꯥꯏꯕ ꯂꯩꯔꯝꯕꯗꯨꯗ ꯊꯣꯡꯕꯅꯤ ꯍꯋꯥꯏꯗꯤ ꯀꯅꯥꯅ ꯂꯩꯗꯅ ꯂꯩꯔꯝꯃꯤꯕ ꯑꯩꯅ ꯑꯩ ꯍꯋꯥꯏ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯗꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨꯃꯗꯤ ꯑꯩꯒ ꯈꯪꯁꯨ ꯈꯪꯗꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯃꯇꯨꯡ ꯈꯪꯖꯤꯜꯂꯨ ꯑꯩ ꯍꯋꯥꯏ ꯆꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯆꯥꯅꯤꯡꯗꯕꯒꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯖꯤꯜꯂꯨꯔꯦ ꯄꯥꯕꯨꯡꯁꯨ ꯍꯋꯥꯏ ꯆꯥꯗꯕ꯭ꯔꯣ ꯄꯥꯕꯨꯡꯗꯤ ꯍꯋꯥꯏ ꯄꯥꯝꯕꯅꯤ ꯍꯋꯥꯏ ꯅꯠꯇꯕ ꯀꯩꯝꯇ ꯊꯣꯡꯗꯕ꯭ꯔꯣ ꯁꯤꯡꯖꯨꯕꯨꯗꯤ ꯌꯥꯎꯏ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯡꯖꯨ ꯈꯛꯇꯪꯒꯕꯨ ꯆꯥꯒ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯩ ꯑꯃ ꯊꯣꯡꯉꯨꯆꯣꯔꯥ ꯊꯣꯡꯉꯨꯔꯅꯨ ꯌꯥꯔꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯕꯣꯔꯥ ꯍꯧꯕꯗꯤ ꯍꯩꯕ꯭ꯔꯣ ꯅꯪ ꯍꯩꯅ ꯍꯩꯔꯒꯗꯤ ꯕꯣꯔꯥ ꯑꯣꯏꯅ ꯈꯤꯇꯪ ꯍꯧꯒꯦꯔꯥ ꯌꯥꯝꯗꯕꯤ ꯍꯧꯒꯦ ꯆꯔꯩꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯇꯍꯥ ꯇꯍꯥ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯅꯤꯡꯇꯝꯕꯒ ꯆꯔꯩꯒꯁꯨ ꯀꯣꯏꯕ ꯆꯠꯀꯗꯧꯔꯤꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯆꯔꯩ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯏꯆꯝ ꯆꯝꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯊꯣꯛꯂꯛꯏ ꯀꯦꯁꯨ ꯀꯦꯖꯗꯦ ꯑꯇꯩꯒ ꯌꯦꯡꯅꯕꯗ ꯃꯥꯅ ꯄꯨꯡꯆꯝꯕꯨ ꯆꯝꯈ꯭ꯔꯦ ꯂꯣꯏꯔꯕꯣ ꯅꯪꯒꯤꯁꯦ ꯍꯣꯏ ꯂꯣꯏꯔꯦ ꯀꯩꯝ ꯀꯦꯔꯣꯏꯗ꯭ꯔꯣ ꯑꯩꯁꯦ ꯀꯦꯔꯣꯏꯗ ꯀꯩꯒꯤ ꯆꯔꯩ ꯈꯨꯝꯗꯦ ꯃꯇꯧꯗꯨ ꯅꯤꯡꯇꯝꯕ ꯈꯪꯂꯗꯨꯅ ꯍꯟꯗꯛꯇꯤ ꯏꯆꯟꯒꯤ ꯃꯦꯀꯞ ꯑꯦꯁꯦꯁꯔꯤꯁ ꯈꯔ ꯂꯩꯕꯤꯔꯒꯦ ꯀꯦꯅꯤꯡꯗꯦꯗ ꯑꯩ ꯀꯩꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯥꯅꯤꯁꯦꯗꯨꯅ ꯀꯥꯏꯗ ꯉꯥꯏꯔꯝꯗꯣꯏꯅꯣ ꯃꯥ ꯌꯥꯎꯔꯔꯣꯏꯌꯦ ꯑꯦ ꯀꯩꯒꯤ ꯊꯕꯛ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤ ꯈꯛ ꯆꯠꯇꯣꯏꯕ ꯑꯗꯨꯗꯤ ꯑꯅꯤꯗꯨ ꯈꯛ ꯇꯔꯛ ꯇꯔꯛ ꯀꯣꯏꯕ ꯆꯠꯂꯤꯅꯦꯗꯅ ꯆꯠꯂꯤ ꯆꯔꯩꯅ ꯍꯩꯅꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯔꯛꯏ ꯑꯅꯤꯗꯨ ꯆꯪꯂꯛꯂꯒ ꯃꯐꯝ ꯑꯃꯗ ꯆꯔꯩꯕꯨ ꯐꯝꯍꯜꯂꯤ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯑꯩ ꯑꯆꯥꯄꯣꯠ ꯂꯧꯔꯨꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯂꯩꯔꯝꯃꯨ ꯂꯩꯔꯝꯃꯨ ꯅꯤꯡꯇꯝꯕ ꯆꯔꯩꯒꯤ ꯏꯁꯤꯡ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯂꯧꯕꯤꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏ ꯏꯁꯤꯡ ꯍꯩꯗꯩꯅꯦ ꯁꯦ ꯆꯔꯩ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯈꯔ ꯊꯛꯏ ꯅꯤꯡꯇꯝꯕꯁꯨ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯕ ꯍꯧꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯗ ꯂꯥꯛꯄꯁꯦ ꯈꯪꯗꯦꯗ ꯐꯖꯗꯕ꯭ꯔꯣ ꯑꯩꯁꯦ ꯐꯖꯩ ꯁꯤ ꯃꯐꯝꯁꯦ ꯅꯪ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯤꯕꯣ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯆꯠꯂꯒꯦ ꯅꯪꯁꯦ ꯑꯩꯗꯤ ꯑꯝꯇ ꯆꯠꯇꯦꯗ ꯀꯩꯒꯤꯅꯣ ꯏꯊꯟꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ
स्कूलगी एक्सकर्शन चटपसु अमता याउदे क्लास के अफौ तमकिना 12 फाउ तमी मखादी तमद्रेदो मखा तमथगेरो तमबरोइदा तुवोगे 12 लोरेगा युमददी कैदोबा मीगीदा फी साबा चले पाबना सुबा ngamdrabanina aina suba taba Nika ka hindong janadi kimta haidro Kay haidoino Moigisu hepaba lairik tamnaba hotnaribani Karawai Mabuksu yam luba miyuwe bajani No hindong jaga kakabase Pabanida Yam paramgani kangi Pai Adugini Nangna paba laitrena yum thadoga laise Moi pabagi Jaraido mapi ira cheli Moidi yam pabani Aina pattabagini Adu oiragana Haujik jalusiro I janingde amukana maphamadada mayon salari haidana I thoraklabani I maphamadada janingba phautre ningtammana phagi tawduna noi numjado hadukrasira jarai noi nokna tarakleba mapi edu sutai thoklaga loyumbado aigidamakta yamu ajaba loyumbado niksingle mana yam haibu wahidi haujikidu kanana loyumba haide Imanabani, aigi best friend Agang oiringaidagi tinaragbani Lairik phauba mana piraga school kaminare Yam nungshiba marubni Aigidamakti mana mayamang mating tawbi Aitana maagidamak kashuk tawba ngamdabani Yam phauba marubni nidude Yam pai Nangna yum thadoga laise Mangondadi kangalamma natro Hairamde Adukluna tinaraga kaidoga hairamdraba Ahi Moi mayamdagi lapna lairagena khale Aigi paw mata aibu khangba kanadasu khanghaningde Kadomdagino loyumbabu ningsingduna loyumbagi wari puthokduna sanaribase Haukraba punsi adugi tangkakta Magi marup loyumbaga magana karamna loinakhiba Loyumbana mabu nungshikhibado ningsingduna charai mabukning nungsire Loyumbabu ningsingbu mikup khuding Magi thamoyge mihulna loyumba haina hunbani loyumba mabu adu yauna ningsinglabasida chari mapi tarakanu haiba yade magi thamoyna magi marup loyumba bu adu kyamna nungsijai haibadu taktuna mitlu aniedu dagi sintharakliba pirangni loyumba bu ningsingbada thauna oirambi mahakto ngasidi loyumba bu ningsingbana magi asonba oire magi thamoy khangsan santhagre nungaiti kapkanuse Hujukti koi mayong malirisari Loyumbado Mahibu thiram gadra khande Aigi nagda itattatana maalakbani Ai laitraba yumduda maalaklam gadra khande Kaigino nangna loyumbado to kiamlumna khalaga Mangondo phaubu kaisuk haidrade Jarai khumdi Ningtambana mapido taithokpire Parisido Awubana uraga wakhalamba khankini Isagi pharaga adamai kappa hunadi Dada, I kinumta haigi yagadra Hayu, kadubu yariduni Aina maramoiraga nangondi yamu hankrabani Hujukti ichalna haibada aina soidani yagan Aigi pupuga yam unaningi Pupu haibudi kana Mama popo pupuni Pupudi kadaida laiba Khangde Wahaiduda ningtamba makok ngawi Pupudi chingmini Aigi mama do chingmini ngolni Pupuni hek aikoigi nakta laklambani Magi nakta chatkrase haibada Babaga aigani yakhidabani Aina pupugi nakta karigumma laklabadi Aigi thonglawna hangla Aigi kokta nungshina nanbiduna hairambani Inum chana thina ngangbadagi Pupudi Aigi nakta amukhana laglarai haiduna Yamu arauduna hankhibani Baba laitra haibadi Pupudi khangdabra Khangde Payaba number so madalaite Aidi phone su paide Ai pupuga yam unaningi Pupugi nakta layurage haina Ayum thatoklaga lakhibani Adu pupudi kadaida lai khangdabanina Aina chatpa ngamkide Pupugi tribe sakino Maringni Mingdi Jaranga mo sipha maring Mamagi mingdi madar kawi Maringi khun khudingda chatlaga Nangi pupudo thibada soidana phanganida Haibada laibai wani Tawasida thiraroise Kadubi thiridun Aina soidana thigan Yumda halasira
ꯍꯟꯅꯤꯡꯉꯕꯣ ꯅꯪꯕꯣ? ꯄꯥꯕꯨꯡ ꯍꯜꯂꯛꯑꯃꯅꯤ. ꯍꯣꯏ ꯍꯣꯏ ꯍꯜꯂꯁꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯤꯁꯤꯅ ꯅꯤꯡꯇꯝꯕ ꯍꯣꯏꯗ ꯂꯥꯛꯄꯗ ꯆꯔꯩꯒ ꯍꯥꯟꯅ ꯊꯦꯡꯅꯩ. ꯉꯔꯥꯡꯗꯤ ꯀꯣꯏꯊꯣꯛꯎꯔꯦꯅꯦ. ꯀꯩꯒꯤꯅꯣ ꯗꯥꯅꯤꯁꯦ ꯌꯥꯎꯗ꯭ꯔꯤꯗꯤ? ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯕ ꯑꯗꯨꯒꯤꯅꯤ. ꯆꯠꯊꯣꯛꯅꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯅꯔꯒ. ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯕꯦꯝꯃ. ꯅꯣꯡꯃ ꯐꯖꯅ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯆꯠꯅꯤ. ꯅꯣꯏ ꯍꯦꯛ ꯆꯠꯂꯨꯔꯣ. ꯍꯩꯃꯥ ꯁꯥꯎꯅꯨꯁꯦ ꯍꯧꯕꯤꯄꯤꯒꯦ. ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯣ ꯍꯨꯝꯗꯨꯅ. ꯀꯗꯥꯏꯗꯅꯣꯅꯦꯍꯦ ꯑꯩꯅ ꯃꯤꯊꯥꯏ ꯑꯃ ꯍꯥꯞꯈꯤꯕꯗꯨꯕꯣ? ꯑꯣ ꯂꯩꯔꯦ ꯂꯩꯔꯦ. ꯁꯤ ꯕꯤꯛꯁ ꯃꯤꯊꯥꯏ ꯆꯥꯁꯤꯜꯂꯨ. ꯈꯅꯥꯎꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯐꯗꯣꯏꯅꯤ. ꯀꯣꯟꯅ ꯂꯩꯕꯤꯒꯦꯗ. ꯂꯩꯕꯤꯌꯨ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ. ꯅꯨꯡꯁꯤꯗꯅ ꯂꯩꯕꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ. ꯑꯗꯣ ꯅꯣꯏ ꯗꯗꯥꯗꯤ ꯀꯪꯆꯛ ꯃꯥꯟꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥꯏ ꯀꯥꯗ ꯂꯩꯔꯝꯒꯅꯤ. ꯑꯩ ꯂꯥꯛꯄꯅꯤꯅ ꯃꯦꯒꯤ ꯍꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯪꯉꯦꯕ. ꯌꯥꯏ ꯌꯥꯏ ꯆꯥꯁꯦ. ꯑꯇꯤꯊꯤ ꯍꯥꯏꯕꯁꯦ ꯃꯕꯨꯛ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯖꯧ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯑꯩꯅꯒ ꯍꯦꯛ ꯄꯦꯟꯕꯤꯔꯗꯅ ꯕꯣꯔꯒ ꯄꯤꯔꯝꯃꯗꯤ ꯅꯪ ꯀꯥꯟꯅꯔꯣꯏꯗ꯭ꯔꯁꯦ? ꯄꯪꯒꯅꯨꯅꯦ ꯄꯪꯕꯤ ꯅꯪꯕꯣ. ꯍꯣꯏ ꯌꯥꯖꯔꯦ. ꯐꯖꯅ ꯃꯦꯒꯤ ꯆꯥꯅꯤꯡꯉꯤ ꯍꯧꯔꯛꯑꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯍꯧꯔꯛꯇꯧ ꯂꯩꯔꯁꯦ. ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ. ꯀꯩ ꯍꯥꯏꯔꯤꯕ ꯅꯣꯏꯗꯥꯅ? ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯀꯟꯕꯅꯦ ꯁꯤ. ꯃꯇꯧ ꯃꯥꯟꯗꯕꯩ ꯋꯥꯅꯤ. ꯏꯁ ꯑꯩꯒꯤ ꯃꯔꯝꯗ ꯅꯣꯏꯗꯥꯅ ꯀꯩꯀꯩ ꯍꯥꯏꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯂꯥꯏꯒꯤ ꯋꯥꯔꯤ ꯄꯪꯂꯤꯗ ꯂꯤꯕꯅꯤ. ꯑꯗꯨꯒ ꯈꯗꯥꯡꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ. ꯑꯗꯨ ꯈꯛ ꯍꯥꯏ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯐꯨꯒꯦꯀꯣ ꯃꯥ. ꯑꯗꯨꯛ ꯆꯨꯝꯕ ꯋꯥꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯑꯉꯥꯡꯗ ꯍꯥꯏꯔꯤꯁꯦ? ꯍꯦ ꯍꯦ ꯈꯪꯅꯤꯗꯅ ꯃꯥ. ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈꯤ. ꯅꯤꯡꯇꯝꯕꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ. ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯃꯤꯋꯥ ꯉꯥꯡꯕ ꯀꯜꯂꯤꯁꯦ. ꯅꯤꯡꯇꯝꯕꯗꯣ ꯅꯤꯁꯤꯅ ꯑꯗꯨꯃꯛ ꯌꯦꯡꯂꯝꯂꯒ ꯃꯣꯕꯥꯏꯜꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯀꯩꯝꯇ ꯇꯥꯗꯕ ꯃꯑꯣꯡꯅꯤꯅꯦ. ꯇꯨꯃꯤꯟꯅ ꯉꯛꯇ ꯐꯝꯃꯨ. ꯁꯕꯥꯁ ꯑꯇꯤꯊꯤ ꯁꯦꯕꯥꯗꯤ ꯄꯦꯜꯂꯤꯅꯦ. ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣꯝꯇ ꯉꯥꯏꯈꯣ. ꯇꯨꯃꯤꯟꯅ ꯑꯝꯇ ꯐꯝꯃꯨ. ꯅꯤꯁꯤꯁꯨ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩ. ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯁꯤꯅꯤꯁꯦ. ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯈꯨꯟ ꯈꯔ ꯀꯣꯏꯕ ꯇꯥꯔꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ. ꯀꯥꯏꯗ? ꯆꯞ ꯆꯥꯕ ꯃꯐꯝ ꯈꯪꯕ ꯅꯠꯇꯦꯗ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯅꯪꯅ ꯑꯩ ꯀꯧꯔꯤꯁꯤꯗꯤ ꯅꯪꯒꯤ ꯆꯣꯔꯜꯁꯦ ꯇꯥꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ. ꯑꯁꯦꯡꯕꯅꯤ ꯅꯤꯁꯤ. ꯏꯆꯟꯗꯨꯕꯨ ꯃꯦꯒꯤ ꯍꯧꯅꯤ ꯍꯥꯏꯍꯧꯕꯅꯤꯗ. ꯄꯨꯔꯛꯇꯦꯗ ꯃꯗꯨꯏ ꯑꯉꯥꯡꯗꯣ. ꯍꯦꯛ ꯂꯥꯛꯄꯒ ꯑꯉꯥꯡꯗꯨꯗ ꯄꯥꯈꯣꯟ ꯍꯥꯟꯅ ꯁꯤꯔꯝꯃꯤ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯏꯁ ꯅꯠꯇꯦ ꯏꯕꯨꯡꯉꯣ. ꯃꯤ ꯑꯩ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯖꯗꯅ ꯃꯦꯒꯤ ꯍꯧꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤ ꯀꯩꯅꯣ. ꯅꯒꯨꯟ ꯈꯪꯉꯤ ꯌꯥꯔꯦ. ꯈꯪꯕꯤꯔꯤꯕꯗꯨꯗꯤ ꯀ꯭ꯔꯤꯄꯥꯅꯤ ꯃꯥꯙꯣ. ꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯏꯕꯥꯅꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ. ꯍꯥꯏꯅꯔꯤꯉꯩ ꯆꯔꯩꯗꯨ ꯅꯤꯁꯤꯅ ꯍꯥꯏꯔꯝꯕꯒ ꯃꯦꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ. ꯗꯥꯅꯤꯁꯦ ꯁꯤ ꯂꯩꯔꯦ. ꯏꯁ ꯐꯔꯦꯗ ꯊꯝꯃꯨ ꯊꯝꯃꯨ. ꯍꯣꯔꯦꯟ ꯆꯥꯛ ꯍꯥꯞꯀꯦ ꯍꯥꯞꯆꯤꯜꯂꯨꯀꯣ ꯄꯤꯖꯅꯤꯡꯉꯒꯗꯤ. ꯍꯣꯏ. ꯍꯥꯏꯔꯝꯂꯒ ꯆꯔꯩꯗꯨ ꯐꯠ ꯊꯣꯛꯈꯤ. ꯀꯩ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯁꯦ ꯍꯥꯏꯕꯣ? ꯆꯥꯔꯣꯗꯨ ꯍꯥꯟꯅ. ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎꯅꯦ ꯆꯥꯟ ꯆꯥꯟ ꯁꯥꯁꯦ. ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯃꯥꯒꯤ ꯄꯨꯄꯨꯒ ꯑꯝꯇꯪ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯤ. ꯑꯗ ꯂꯨꯔꯤꯕ ꯑꯃꯅ ꯃꯥꯒꯤ ꯄꯨꯄꯨꯒꯤ ꯂꯩꯐꯝꯁꯦ ꯁꯤꯗꯒꯤꯅꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯕ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯈꯨꯟ ꯈꯔ ꯀꯣꯏꯅ ꯆꯠꯂꯒ ꯊꯤꯕ ꯇꯥꯔꯦ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ. ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯏꯅꯦ. ꯃꯃꯤꯡ ꯂꯩꯐꯝꯕꯨ ꯈꯪꯕ꯭ꯔꯣ ꯍꯜꯗꯨꯒꯦ? ꯈꯪꯉꯤ. ꯏꯆꯟꯅ ꯍꯥꯏꯔꯕꯅꯤ. ꯃꯥꯒꯤ ꯈꯨꯟꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ. ꯂꯩꯔꯤꯕ ꯃꯔꯤꯡꯒꯤ ꯈꯨꯟꯁꯤꯡꯗ ꯆꯠꯂꯒ ꯃꯊꯪ ꯃꯊꯪ ꯍꯪꯕꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ. ꯑꯣ ꯆꯤꯡꯃꯤ ꯑꯣꯏꯔꯦ. ꯃꯣꯏ ꯏꯃꯥꯗꯣ ꯆꯤꯡꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯍꯟꯗꯛꯇꯤ ꯃꯥꯅ ꯄꯣꯛꯄꯗꯩ ꯆꯠꯇ꯭ꯔꯤꯕ ꯂꯝ ꯈꯔ ꯀꯣꯏꯔꯨ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ. ꯅꯣꯡꯃ ꯆꯠꯂꯒ ꯍꯦꯛꯇ ꯐꯪꯒꯗꯕꯁꯨ ꯅꯠꯇꯦ. ꯅꯣꯏ ꯏꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯗꯦꯕꯔꯥꯅꯤꯒꯤ ꯋꯥꯗꯤ ꯑꯩ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ ꯌꯥꯅꯤꯗꯣ. ꯐꯔꯦ ꯑꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯠꯄ ꯍꯧꯔꯁꯤ. ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯤ. ꯅꯣꯏ ꯄꯥꯕꯨꯡꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯑꯩ ꯐꯖꯅ ꯍꯥꯏꯅꯒꯦ ꯌꯥꯔꯛꯀꯅꯤꯗ. ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯈꯣꯡꯆꯠꯁꯤꯗꯤ ꯈꯨꯜꯁꯥꯏꯕꯨꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ. ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯀꯩꯒꯤꯅꯣ ꯑꯗꯨꯅ? ꯅꯨꯄꯤ ꯑꯃꯈꯛ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯅꯔꯝꯕꯅꯤ. ꯑꯩꯅꯁꯨ ꯄꯥꯝꯖꯒꯨꯝ ꯆꯥꯛꯆꯒꯨꯝ ꯇꯧꯖꯕ. ꯃꯥꯅꯁꯨ ꯌꯥꯅꯤꯡꯒꯨꯝ ꯅꯨꯡꯁꯤꯒꯨꯝ ꯇꯧꯕ. ꯂꯦꯡꯕ ꯈꯨꯟꯗꯒꯤ. ꯑꯗꯨꯒ ꯈꯨꯜꯁꯥꯏꯕꯨꯡꯗꯅ ꯀꯩꯗꯧꯕ? ꯁꯤꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯈꯥꯏꯔꯤꯁꯦ. ꯗꯦꯕꯔꯥꯅꯤ ꯏꯕꯦꯝꯃꯅ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯧꯕ ꯌꯥꯔꯣꯏꯗꯕꯗꯨꯗ ꯑꯩꯁꯤꯔ ꯍꯥꯏꯔꯣꯏꯁꯤꯔꯅ ꯈꯟꯖꯅꯔꯤꯕ. ꯁꯨꯝ ꯈꯜꯂꯤꯉꯩꯗ ꯂꯨꯍꯣꯡꯈꯤꯕꯩ ꯋꯥꯅꯤ. ꯈꯨꯜꯁꯥꯏꯕꯨꯡꯗ ꯂꯨꯍꯣꯡꯈ꯭ꯔꯦ.
ꯆꯠꯂꯗꯤ ꯃꯁꯛꯇꯨꯗ ꯑꯣꯏꯔꯁꯨ ꯑꯝꯇꯪ ꯎꯔꯒꯗꯤ ꯄꯦꯜꯂꯤꯗꯅ. ꯌꯥꯔꯦ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯤꯠꯇꯧꯔꯅꯨ. ꯀꯩꯁꯨ ꯅꯠꯇꯕꯗꯅ ꯄꯥꯞ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯛꯀꯅꯤ. ꯃꯤꯒꯤ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯈꯜꯂꯤꯗꯨꯅ ꯌꯥꯝ ꯐꯕꯩ ꯇꯥꯏꯞꯇ. ꯑꯣꯖꯥ, ꯑꯩ ꯑꯔꯥꯟꯕ ꯑꯝꯇ ꯈꯟꯖꯗꯦ. ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗꯕꯒꯤ ꯃꯩꯆꯥꯛꯁꯦ ꯅꯪꯅ ꯈꯪꯅ ꯇꯧꯔꯤꯅꯤ. ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯃꯨꯠꯂꯒꯦ ꯇꯧꯕꯅꯤ. ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯁꯤꯕꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯅꯤꯁꯤ ꯌꯥꯝꯅ. ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯕꯨꯗꯤ. ꯑꯩꯗꯤ ꯅꯥꯔꯦ, ꯆꯦꯛꯈꯥꯏꯔꯦ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯄ꯭ꯂꯦꯕꯣꯏ ꯅꯣꯏꯅ ꯈꯪꯉꯨꯏ. ꯄꯛꯇꯦ. ꯆꯥꯛ ꯊꯣꯡꯕ ꯄꯨꯔꯒ ꯃꯔꯣꯏ ꯁꯦꯝꯕꯤꯒ ꯃꯤꯠꯆꯤ ꯈꯟꯅꯩꯌꯦꯅ ꯅꯄꯥꯅ ꯐꯨꯕꯤꯕꯗꯣ. ꯑꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯃꯣꯏꯅ ꯉꯥꯎꯁꯤꯜꯂꯛꯄꯅꯤ ꯀꯩꯅꯣ. ꯍꯣꯏꯗ ꯌꯥꯝ ꯐꯖꯩꯗ. ꯈꯨꯖꯥꯏ ꯑꯌꯨꯕꯗꯨ ꯑꯗꯨꯝ ꯃꯥꯜꯂꯤ. ꯑꯥꯏ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯨꯄꯥꯅ. ꯃꯥꯜꯂꯤ, ꯌꯥꯝ ꯃꯥꯜꯂꯤ ꯅꯁꯛꯇꯨ ꯈꯨꯖꯥꯏ. ꯃꯥꯗꯤ ꯌꯥꯝ ꯐꯖꯔꯦꯁꯤ ꯃꯥꯅ ꯈꯜꯂꯤꯁꯦ. ꯉꯛꯇ꯭ꯔꯥ? ꯐꯖꯗ꯭ꯔꯣ ꯑꯩꯁꯦ? ꯐꯖꯩ ꯌꯥꯝꯅ. ꯂꯧꯗ꯭ꯔꯥꯎꯕꯤꯁꯦ ꯑꯃꯣꯝ ꯈꯛꯇ ꯂꯩꯕ꯭ꯔꯕꯨ ꯂꯥꯕꯁꯨ ꯂꯩꯕꯖꯥꯠꯅꯤ ꯑꯣꯏꯕ. ꯐꯥꯒꯤ ꯅꯠꯇꯦ. ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯁꯤꯒꯦ? ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯔꯤ ꯀꯩꯅꯣ. ꯌꯥꯔꯦꯗꯅꯤ ꯅꯪꯗꯤ. ꯅꯍꯥꯟꯁꯨ ꯆꯠꯂꯝꯗꯥꯏꯗꯨꯗ ꯁꯤꯗꯨꯝ ꯅꯥꯟꯊꯣꯔꯛꯏꯗꯨꯅꯤ. ꯑꯦꯔꯥ, ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯅ. ꯉꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯣ. ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯏꯕꯨꯡꯉꯣ. ꯉꯁꯥꯏꯅ ꯏꯆꯟꯅ ꯆꯥꯛ ꯍꯥꯞꯄꯨ ꯍꯥꯏꯈ꯭ꯔꯕꯅꯤ. ꯆꯥꯛ ꯆꯥꯕꯗꯨ ꯐꯥꯎꯗꯤ ꯌꯨꯝꯕꯨ ꯑꯣꯏꯅ ꯍꯥꯏꯕꯅ ꯂꯦꯝꯕ ꯍꯦꯟꯗ꯭ꯔꯣ? ꯌꯥꯔꯦ ꯏꯕꯨꯡꯉꯣ. ꯅꯣꯡꯃꯗꯁꯨ ꯆꯥꯛ ꯆꯥꯈꯤꯁꯦ ꯍꯥꯏꯗꯕ ꯅꯪꯕꯨ. ꯅꯪ ꯉꯥꯏ ꯂꯩꯔꯗꯤ ꯑꯣꯏꯔꯅꯤ. ꯌꯥꯝ ꯆꯥꯅꯤꯡꯉꯤꯔꯕ ꯑꯩꯈꯣꯏꯗ? ꯑꯗꯨꯛ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕꯗꯨꯗ ꯅꯝꯗꯅ ꯆꯥꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ. ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯆꯠꯂꯨ ꯇꯥꯕ. ꯀꯩꯗꯧꯕ? ꯉꯥ ꯆꯥꯁꯦ, ꯉꯥ ꯂꯩꯔꯨꯁꯦ. ꯅꯣꯏ ꯏꯆꯟꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯑꯩ ꯀꯤꯖꯩ. ꯉꯥ ꯂꯩ ꯆꯠꯄꯕꯨ ꯀꯩꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯥꯏ ꯅꯤꯁꯤ ꯍꯥꯏꯗꯨ ꯂꯥꯛꯑꯒ ꯄꯨꯊꯣꯛꯈ꯭ꯔꯦꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯤ. ꯕꯗꯅꯥꯝ ꯆꯥꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯕ ꯑꯩ. ꯑꯅꯤꯗꯣ ꯅꯤꯡꯇꯝꯕꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯀꯤꯆꯟꯗ ꯆꯪꯂꯦ. ꯆꯟ, ꯆꯥꯛ ꯊꯣꯡꯉꯕꯣ? ꯑꯧ, ꯊꯣꯡꯕ ꯍꯧꯔꯦ. ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄ꯭ꯔꯣ? ꯍꯥꯞꯄꯦ. ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯩ ꯁꯦꯝꯖꯤꯜꯂꯝꯃꯣ. ꯅꯣꯏꯗ ꯅꯤꯁꯤꯁꯦ ꯉꯥ ꯄꯤꯖꯒꯦ, ꯉꯥ ꯂꯩꯔꯒꯦ. ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯔꯣ? ꯀꯨꯏꯔꯣꯏ. ꯉꯥ ꯃꯁꯠ ꯂꯩꯔ ꯍꯜꯂꯛꯀꯗꯣꯏꯅꯤ. ꯊꯣꯛꯇꯤ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤꯁꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯣꯏ ꯏꯃꯥꯅ ꯌꯥꯔꯛꯑꯣꯏꯅ. ꯅꯥꯅꯤꯁꯤꯁꯨ ꯆꯥꯛ ꯆꯥꯗꯣꯏꯅꯤꯅ ꯍꯣꯏ ꯂꯩꯔꯨꯔꯣ. ꯌꯥꯔꯛꯏꯁꯤꯗꯤ. ꯀꯨꯏꯔꯛꯀꯅꯨꯀꯣ. ꯗꯥꯅꯤꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯁꯤꯅꯤꯀꯣ. ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯅꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯈꯪꯗꯦꯀꯣ. ꯌꯥꯔꯦꯕ, ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯖꯗꯕꯁꯤꯗꯤ. ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯏꯕꯨꯡꯉꯣ, ꯁꯥꯎꯔꯨꯅꯨ. ꯆꯥꯛꯇꯤ ꯃꯨꯜꯂꯕꯅꯤꯀꯣ, ꯊꯨꯅ ꯍꯜꯂꯣ. ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯌꯥꯎꯔꯣ. ꯐꯅꯤ ꯃꯦꯗꯥꯝ. ꯅꯤꯡꯇꯝꯕꯒ ꯅꯤꯁꯤꯒꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯂꯩꯇ꯭ꯔꯕ ꯈꯗꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯖꯥꯔ ꯇꯝꯅ ꯆꯠꯈ꯭ꯔꯦ.